ꯂꯩꯁꯦꯝꯂꯛꯄꯗꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯖꯔꯛꯂꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯠꯁꯦꯝꯅ ꯌꯩꯈꯥꯏ ꯊꯦꯡꯒꯥꯏꯕ ꯄꯤꯔꯨꯕꯅ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯁꯤꯒꯤ ꯑꯣꯏꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤ꯫ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯅ ꯂꯦꯞꯇꯅ ꯁꯟꯗꯣꯛꯂꯤꯕ ꯊꯧꯔꯝ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯃꯅꯤꯄꯨꯔꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛꯇ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯜ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯛꯇꯨꯅ ꯍꯤꯡꯂꯛꯉꯩꯗꯒꯤ ꯍꯧꯅ ꯃꯍꯧꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯂꯤꯕꯅꯤ꯫ ꯄꯊꯥꯡ ꯄꯨꯊꯥꯡ ꯅꯥꯏꯅ ꯃꯊꯪ ꯆꯠꯊꯔꯛꯄ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯃꯇꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯄ ꯑꯁꯤꯅ ꯅꯝꯍꯜꯂꯛꯇꯨꯅ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯆꯤꯡ, ꯄꯥꯠ, ꯇꯨꯔꯦꯜ, ꯎꯃꯪ ꯋꯥꯃꯪ ꯀꯌꯥꯗ ꯑꯍꯣꯡꯕ, ꯃꯨꯠꯈꯤꯕ, ꯃꯊꯧ ꯇꯧꯖꯔꯝꯕ ꯂꯦꯞꯈꯤꯕ, ꯃꯤꯠꯃꯥꯡꯗ ꯎꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯝꯗꯝꯁꯤꯒꯤ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤꯁꯨ ꯈꯨꯠꯁꯦꯝꯒꯤ ꯆꯩꯊꯦꯡ ꯆꯩꯅꯥ ꯐꯪꯂꯕ, ꯃꯊꯧ ꯅꯤꯡꯊꯤꯖꯅ ꯇꯧꯗ꯭ꯔꯕ, ꯌꯥꯡꯒꯪꯂꯕ ꯏꯆꯦꯜ ꯇꯠꯂꯕ ꯇꯨꯔꯦꯜꯁꯤꯡ ꯑꯣꯏꯔꯛꯂꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 50-60ꯒꯤ ꯃꯃꯥꯡꯗ ꯃꯕꯨꯛ ꯊꯟꯅ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯃꯤꯌꯥꯝꯒꯤ ꯏꯁꯤꯡꯕꯨ ꯋꯥꯠꯇꯅꯕ ꯄꯤꯕꯤꯔꯝꯕ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯜ ꯉꯁꯤꯗꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝ ꯑꯃꯁꯨꯡ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯇꯥꯡꯗ ꯕꯤꯁꯅꯨꯄꯨꯔ ꯋꯥꯔꯗ ꯅꯝꯕꯔ 4ꯗꯒꯤ ꯂꯧꯀ꯭ꯔꯥꯛꯄꯝ ꯅꯤꯃꯥꯏꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯜ ꯑꯁꯦ ꯑꯣꯏꯅꯥꯝ ꯏꯔꯦꯡꯕꯝ ꯃꯅꯤꯡ ꯂꯣꯏꯆꯤꯡ ꯆꯤꯡ ꯑꯃꯁꯨꯡ ꯂꯥꯏꯝꯇꯣꯟ ꯆꯤꯡ ꯑꯅꯤꯁꯤꯗꯒꯤ ꯍꯧꯔꯛꯄ ꯑꯁꯤꯅ ꯕꯤꯁꯦꯝꯄꯨꯔ ꯔꯣꯝꯗ ꯂꯥꯛꯄ ꯈꯥ ꯄꯥꯡꯅ ꯂꯥꯛꯂꯒ ꯒꯅꯦꯁ ꯂꯣꯛ, ꯈꯨꯖꯥꯝ ꯂꯣꯛꯀꯤ ꯏꯁꯤꯡꯁꯤ ꯇꯤꯜꯂꯛꯑꯦ꯫ ꯇꯤꯜꯂꯒ ꯂꯥꯛꯄꯁꯤꯅ ꯂꯧꯃꯤꯔꯣꯛ ꯐꯪꯉꯦ꯫ ꯂꯧꯃꯤꯔꯣꯛꯁꯤꯗ ꯂꯣꯛ 2 ꯇꯤꯜꯂꯦ꯫ ꯑꯗꯨꯒꯤ ꯃꯊꯪ ꯂꯥꯛꯄꯗ ꯈꯥ ꯄꯥꯡꯅ ꯂꯥꯛꯑꯒ ꯇꯧꯕ꯭ꯂꯣꯛ ꯊꯦꯡꯅꯔꯦ꯫ ꯇꯧꯕ꯭ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯃꯨꯛ ꯇꯤꯜꯂꯒ ꯕ꯭ꯔꯤꯇꯤꯁꯅ ꯁꯥꯔꯝꯕ ꯂꯤꯇꯥꯟ ꯊꯣꯡ ꯐꯥꯎꯗꯨꯅ ꯂꯥꯛꯑꯒ ꯕꯤꯁꯦꯝꯄꯨꯔ ꯈꯥ ꯑꯃꯁꯨꯡ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯥꯛꯑꯒ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯃꯣꯏꯔꯥꯡꯊꯣꯡ ꯐꯥꯎꯗꯨꯅ ꯂꯥꯛꯄꯁꯤꯅ ꯈꯣꯏꯖꯨꯃꯥꯟ ꯇꯥꯈ꯭ꯔꯦ꯫ ꯀꯣꯁꯤꯕꯥꯏ ꯈꯣꯏꯖꯨꯃꯥꯟ ꯀꯥꯔꯛꯇ ꯂꯥꯛꯑꯒ ꯉꯀ꯭ꯔꯥ ꯄꯥꯠꯇ ꯊꯣꯡꯖꯥꯎ ꯇꯨꯔꯦꯜ ꯏꯁꯤꯡꯁꯤ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯛꯇꯥꯛ ꯇꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯜ ꯑꯁꯦ ꯄꯨꯋꯥꯔꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯇꯨꯔꯦꯜ ꯑꯃꯁꯨꯅꯤ꯫ ꯃꯃꯥꯡꯉꯩ ꯇꯨꯔꯦꯜꯁꯤꯕꯨ ꯀꯣꯜꯂꯤꯕ ꯌꯥꯡꯒꯣꯏ ꯅꯤꯡꯊꯧ ꯏꯕꯨꯙꯧꯒ ꯂꯣꯛꯇꯥꯛ ꯉꯥꯔꯩꯃ ꯏꯃꯥꯒ ꯁꯥꯎꯅꯈꯤꯕ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯅꯪꯒꯤ ꯇꯨꯔꯦꯜꯒꯤ ꯅꯨꯡ ꯑꯩꯒꯤ ꯂꯣꯛꯇꯥꯛꯇ ꯇꯥꯍꯟꯗꯕ, ꯑꯩꯒꯤ ꯂꯣꯛꯇꯥꯛꯀꯤ ꯉꯥ ꯅꯪꯒꯤ ꯇꯨꯔꯦꯜꯗ ꯀꯥꯍꯟꯗꯕ ꯍꯥꯏꯅ ꯈꯠꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 20-30ꯒꯤ ꯃꯃꯥꯡꯗꯒꯤ ꯇꯨꯔꯦꯜ ꯑꯁꯦ ꯀꯨꯝꯕꯤ ꯀꯥꯂꯦꯟ ナꯏꯗꯅ ꯃꯕꯨꯛ ꯊꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯦꯜ ꯇꯠꯂꯦ꯫ ꯃꯔꯝꯗꯤ ꯎ ꯋꯥ ꯀꯣꯛꯊꯣꯛꯂꯛꯄ, ꯆꯤꯡꯃꯥꯏꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯖꯤꯟꯈꯤꯕ, ꯈꯨꯟ ꯇꯥꯁꯤꯜꯂꯛꯄ, ꯂꯤꯡꯈꯠꯂꯛꯄ ꯃꯌꯥꯝꯅ ꯑꯁꯤꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯆꯩꯊꯦꯡ ꯄꯤꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯊꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯑꯆꯧꯕ ꯑꯍꯣꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯈꯥ ꯃꯥꯏꯀꯩꯗ ꯕꯤꯁꯅꯨꯄꯨꯔꯒꯤ ꯈꯨꯡꯒꯪꯁꯤꯡ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯜ ꯑꯁꯤ ꯂꯃꯥꯡꯇꯣꯡ ꯑꯃꯁꯨꯡ ꯏꯔꯦꯡꯕꯟ ꯑꯃꯗꯤ ꯑꯣꯏꯅꯥꯝꯒꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯥꯏꯃꯇꯣꯟ ꯂꯣꯏꯆꯤꯡ ꯆꯤꯡꯗꯒꯤ ꯑꯄꯤꯛꯄ ꯏꯐꯨꯠ ꯀꯌꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯧꯔꯛꯂꯒ ꯕꯤꯁꯅꯨꯄꯨꯔ ꯇꯝꯅ ꯆꯦꯟꯊꯔꯛꯄꯗ ꯈꯨꯆꯥꯝ ꯂꯣꯛꯅ ꯇꯤꯟꯁꯤꯜꯂꯛꯂꯒ ꯏꯆꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯈꯥ ꯄꯥꯡꯅ ꯆꯦꯟꯊꯔꯛꯄꯗ ꯂꯧꯃꯤ ꯂꯣꯛ ꯑꯃꯁꯨꯡ ꯍꯩꯕꯤ ꯂꯣꯛ ꯑꯅꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯦꯜꯂꯛꯄ ꯏꯆꯦꯜꯁꯤꯅ ꯑꯃꯨꯛ ꯏꯇꯤꯟꯁꯟꯗꯨꯅ ꯇꯧꯕꯨꯜ ꯂꯣꯛꯅ ꯑꯃꯨꯛ ꯇꯤꯟꯁꯤꯜꯂꯛꯏ꯫ ꯂꯣꯛꯁꯤꯡ ꯑꯁꯤꯅ ꯃꯊꯪ ꯇꯤꯟꯁꯤꯟꯗꯨꯅ ꯕꯨꯡꯇꯦ ꯆꯤꯔꯨ, ꯄꯔꯦꯡꯕ ꯈꯨꯟꯖꯥꯎ, ꯄꯔꯦꯡꯕ ꯈꯨꯂꯦꯟ, ꯅꯨꯡꯁꯥꯏ ꯆꯤꯔꯨ ꯑꯃꯗꯤ ꯉꯥꯔꯤꯌꯥꯅꯆꯤꯡꯕ ꯆꯤꯡꯒꯤ ꯈꯨꯜ ꯀꯌꯥ ꯂꯥꯟꯗꯨꯅ ꯆꯦꯟꯊꯔꯛꯂꯒ ꯇꯝꯄꯥꯛꯀꯤ ꯏꯆꯦꯜ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯜ ꯑꯣꯏꯔꯛꯇꯨꯅ ꯆꯦꯟꯊꯔꯛꯄꯅ ꯃꯃꯥꯡꯉꯩ ꯕ꯭ꯔꯤꯇꯤꯁꯅ ꯁꯥꯕꯤꯔꯝꯕ ꯊꯣꯡꯖꯥꯎꯔꯣꯛ ꯂꯤꯇꯥꯟ ꯊꯣꯡ ꯃꯈꯥ ꯂꯤꯠꯇꯨꯅ ꯆꯦꯟꯊꯔꯛꯇꯨꯅ ꯕꯤꯁꯅꯨꯄꯨꯔ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯈꯥ ꯂꯩꯀꯥꯏ ꯐꯥꯎꯗꯨꯅ ꯆꯦꯟꯊꯔꯛꯇꯨꯅ ꯃꯦꯟ ꯔꯣꯗ ꯌꯧꯔꯛꯇꯨꯅ ꯇꯤꯗꯤꯝ ꯂꯝꯕꯤꯁꯤꯗ ꯁꯥꯔꯤꯕ ꯃꯣꯏꯔꯥꯡ ꯊꯣꯡ, ꯍꯧꯖꯤꯛꯅ ꯃꯤꯌꯥꯝꯅ ꯊꯣꯡꯖꯥꯎꯔꯣꯛ ꯊꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯒꯤ ꯃꯈꯥꯗ ꯂꯤꯠꯇꯨꯅ ꯆꯦꯟꯊꯔꯛꯄꯅ ꯈꯣꯏꯖꯨꯃꯥꯟ ꯈꯨꯜꯂꯛꯇ ꯈꯨꯜ ꯑꯃꯁꯨꯡ ꯀ꯭ꯋꯥꯛ ꯁꯤꯐꯥꯏ ꯈꯨꯜꯒꯤ ꯂꯣꯟꯅꯕꯗ ꯆꯦꯟꯊꯈ꯭ꯔꯒ ꯉꯥꯀ꯭ꯔꯥ ꯄꯥꯠ ꯁꯝꯂꯒ ꯂꯧꯇꯥꯛ ꯄꯥꯠꯇ ꯇꯤꯟꯁꯤꯟꯈꯤ꯫ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯜ ꯑꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯇꯨꯔꯦꯜ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯊꯨꯝꯍꯤꯁꯨ ꯆꯦꯟꯗꯕ ꯄꯥꯠ ꯑꯃ ꯑꯣꯏꯔꯤꯕ ꯂꯧꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯇꯤꯜꯂꯔꯤꯕ ꯂꯧꯇꯥꯛ ꯏꯁꯥꯏ ꯃꯥꯄꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯨꯔꯦꯜ 9 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯜ ꯑꯁꯤꯁꯨ ꯑꯃꯅꯤ꯫
Hairiba Thongjaorok Turel asida Lautaki Ngareima Lairembina ahakpa wafam thamkibagi warisu ngasi phawba chinthang wari oina leiri. Adungai Lautaki Ngareima Lairembina yamna thoisatnana Yangoi Ningthogi mapa ibungo Lainingthog Sorarel da sahi matang yengdana punsi khongloi oiminasi haiduna phongdoklui. Lainingthog Sorarelna aidi ahal matamsu oire isa isusu chaure punsi loiramdai asida lichat kanglon kairaroi. Aduna aigi isa ibungo Yangoi Ningthogda oina hairo haraklabada Ngareima Lairembina amuk ibadhog Yangoi Ningthogda asumna hairare. Lainingthog Sorarel gi pautakne Yangoi manja nakada Ngareima nasano ehakpu taloi singda chanbiyo. Lainingthog Sorarelenasu mirai birakle haina wakang lure. Ngareima gi lisat thongda Yangoi Ningthog saugduna asumnabu pakhumlai. Lamket lamhaibi Ngareima kaubi sinai dabini nangi kujil thaurangna ipa isagi maribu thihandore. Ipa isana leiba maphamda nang leiba yaroi haiduna tanthok pikhiye. Ikai nungsi yanaraba Ngareimana chalamdaida asumna ahakpa wabu thamnamki. Yangoi nangi yawasina maram oi Ngareima aigi lautak patsida nangi turelgi nung ama phawa tahallakanu. Aduga aigi lautaki nga ama phawba nangi turelda kanlakloi haiduna hairamki. Hairiba wafamsing asi leibana haujik phawba Thongjaorok Turelgi nungna lautak pata tade. Aduga lautaki nga nasu Thongjaorok Turel asida karakte. Puariga sagonariba Thongjaorok Turel asigi haurak phamdagina Turel asigi aroiba itin pham oiriba ngakarapat phawbagi asangba asi chaurakna kilometer 13 romtani. Hairiba asigi manungda kilometer 9.5 mukna singi maphamsingda cheli. Aduga kilometer 3.5 romna tampaki maphamsingda cheli. Turel asigi haurakpham asina samudra imaidagi meter 1,463 rom wangi. Thongjaorok Turel asibu oiraknaba ising pirakliba ising tungsiliba haibadi catchment area asi singdana square kilometer 15.3 romni aduga tamdana square kilometer 12.9 lom oi. Aduna sing amasung tam punsilaga catchment area si square kilometer 19.5 romni haina Manipur University ki Department of Arts Sciences ki Professor Rajkumar Y Nandini amadi Oza OP Gwel ahungi Landform and Land Use Analysis of Thongjaorok Basin Manipur haibasida yauri. Aduga amuk Thongjaorok Turel gi haurok phamdagina Turel asina phawduna cheliba forest area gita oiba catchment area si square kilometer 18.5 romni haina Forest Department under Bishnupur Forest Division gi record ta leiri. Thongjaorok Turel gi catchment area da Forest Department na lokat pathaurang singi matangda Bishnupur Forest Division gi ACF oriba Sukham Ratan Kumarna Akasbani Imphal gi ipau kangbuda asumna phongdorakli. Thongjaorok River Sigi oiba koigi Forest Department na first working plan sidagi or hoji ongoing working plan boda koina chatharakpa program gi matang da jorok khratang thamjage. Thongjaorok River Sigi magi catchment area si koigi Tarimpupi Tamelong Protected Forest ki compartment number 20, 21, 20, 16, 15 and 19 ki part kharaga pullakanda koina Thongjaorok River Sigi magi particular oiba catchment area si lay masigi catchment area sigi apunba area na 1955 hectare ni sigi area sigi manungda Forest Department na koina u thakiba jaga si 2016-17 sidai sida under gym gi makhada koina 246 hectare thakre aruga 2021-22 da 60 hectare ama thagre 22-23 da 50 hectare ama thagre ana hairiba thariba si is compared to akoigi total catchment area sigi yenguragadi only 17.8% khatani koina hori pogda lokotpa ngami macha ana mahawrung digi laba turien sibu kanchi hairagadi hena magi mapung mari phaba hanagi phibam da hanjal halaga lagna bokhona bada magi masigi catchment area da leiriba hawriba u singje mapung mari phana phajana hahunba ama change masibu hena oinabagi damakta Thongjaorok River catchment gi oiba koina project amakak saraga particular oida masigi damakta development gi damakta paikatpa ama
ꯄꯥꯝꯖꯩ Malemgi oina Aying-Ashagi Khalda kairakpa asida achauba chaitheng phangliba asi ising asidani. Thongjaorok turel na isiel hantarapagi achauba maram ama oiribasi turel asigi haurakphamda ising pirakadaba catchment area da iputsing phunjinkiba turelgi maphamsingda jum cultivation toksilakba asisu yamna maru oiba maram amani. Atopa maram amana mamangaidadi mi yamdabanina catchment area singda khul yamlamde. Haujikti catchment area manungsida anoba khulsing tasilakpa asisu yamna mi painingai ni. Khul nauna tasilakpanina yum linglakle adudagi makoi hingnabagidamak mana masingi pothok puthoklaga yonaba maroi kobi hangam matamgi mana masing thanarakpa hairibasing asi thanaba honabada akoibagi umang kokthorokpa maruoina jum cultivation haibadi pamlok togduna makoigi pothok marang kaina puthoknaba honabada khusemgi har chang wangna paktaknana chingmai singda sizinnarakpana Aying-Ashagi Khalda chawna chaitheng pirakli makoina pamlok togba matamdasu ahanba hek kokthokpaga mana masing thariba mapam ahanbadadi lehaw leibanina pothok ningthina puthokpa sendongsu phangba oi. Sendong phangna pothok puthoknaba honabada kokthokliba mafam adu apikpa pambising tilhau kobi hangama singba phit ama phadabada mara taba apikpa pambigi marusing aduna leimaigi mathak thangba leibak lehauksu phajinba ngamdaba nakhan leitrabanina nungsana yamna yeibada mathak thangba leihaugi masak singsu kaithkiba adugi mathaktana akanba nongna hakthengna tasillakpaduda leibak lehausing adu nongi iselduna senthakiduna turel khonungda tasinki. Aduda sunatana singi nungchak nungjau leingoi punamak isieluna puthagiduna turel khonung thengat hannaba amasung singi hanagi phibamsu ahongba kaya lahalli. Asumna chingmaigi mathak thangba leihau sing chenthakhraba maphamduda hanjin mana masing thabada leihau watlabana pothok puthopagi chang hanthare. Maram masna mafam hongduna pamlok semlakpana chingi ujauk sing mangthawigi chang wangkhatlakpana turelgi catchment area dadi achauba chaitheng phangli. Nungjeng, Nungjau, Leibak Lehauk Senthakhraba mafamsing adudadi yamdrabada sahi mari mangadi mangduna lei. Hariba mafamsida kumgi nongna hanjin tasinbadadi nongi isingna leinang yauna loina senthakhrabana mafamduda singleibak nganglainabadu ngakta leihore. Aduna potsai thaba hauba ngamdaba maru koklaba sing olai. Jum cultivation gi mangjaba amasung masigi mahutta atopa sinphamda laknabagi matangda Forest Department lokatpa tharum singi matangda Bishnupur Forest Division gi ACF oriba Sukham Ratan Kumarna Akashbani Imphal gi ipau kambuda asumna phongdorakle. Pamlo ubasibu koina leiriba khunja singnasu pamlo ubusi gi alternative means ama tobiraga koigi agroforestry gi practice ta onjal laga spring onion thariba adagi che hangam kobi thadna khundugi leiriba praja singdugi sumagi earning oinaba amadi chaba thakpada sinariba pot mayam sigi masisu adum kaidana puthokpa aduga ugi puthoksu puthoknaba adagi agroforestry practice masi akoi kanna forest department su changchenarba kanna honajari aduga basi leiriba khunja singnasu koina maroi ngakta tharaga open air da thambagadi soil erosion se atuki matik helakadi aduna akoina turengi sakpam sida kairakpa lakani aduna khunja singnasu forestry gi usingi makhan singda khara nitrogen fixing oiba aduga easily mana adu decompose oiba quality chenba mahei chaba adugu pu pabi singsigwa agriculture crop siga thaminaragadi leibak lehau kanba amadi ecological balance kairei base masi khara to isu kokpu ngamgani haibase akoigi achobo thajaba amani aduna leiriba khunja sing catchment area sigi manunga leiriba keno singnasu koina zoom tawbu matamdasu not only ai maroidang thage haibagi wakhanji tukthok piraga kanaba pambi singa loinaraga thaminaragadi akoi forest ki coverage sisu adum hengalakani haibasima ai achepa thajabani. Haujik jum tawriba mafamsingda haujikmak thingjinba tokhanba haibasisu yadri. Maramdi makhoigi hingnabagi senthok lambi hana semdrabadi iyamak yadraba khongphamni. Maram maduna mangjabana helaklaba matang asida kharata oirabasu khalhounaba amasung Aying-Ashagi Khalda kairakpa asibu kharata oirabasu ngakthoknaba haiduna Thongjaorok turelbu koliba forest ki catchment area singda Bishnupur Forest Division na turel asibu hanagum mabuk thanna kumbi kalen isi leptanaba makhal kayagi thabak thoramsing paikhattuna lakli. Bishnupur Forest Division gi makhada Forest Department asina Green India Mission gi manung channa ingkumja lisingani tara taruk tegi lisingani kulumdoi phawbada Thongjaorok turel gi catchment area oiriba
Parengba Khulen, Nungang amasung Nungsai Sirunsingbा khulsingda square kilometer 3.3 lomda u charasing thajinduna umang yokhatpagi thorang paikhatlakhi. Masina sahi kharagi matungdadi mapung phaba using horaklabanina makhoina mahuksagi mathoksing pangthok charaktuna using asigi mara maruna nongi ising phajin biba leibak leihau phajin biba amasung kumgi nongna leimaida hakthengna na tasilakpadasu ugi una usana ngakthok pirabanina leimaigi mathak thangba leibak leihau busu ising senthakibadagi ngakthok pangamlagani. Aduda sunatana nongi ising sing aduna una wana degi tapna laimai yaroktuna singna urana subsinjaduna phajinduna thamlaga turelgi ising pibiriba iput singdegi chentaraktuna turelgi khongnungda ising lakadoribani. Aying-Ashagi Khal kaitharakpada isingda achoba taitheng pirakliba asidagi kharata oirabasu ngaktoktuna THONGJAOROK TURELBU mamangai gumna matik chaba turel ama oiraknaba haiduna turel sigi marudagi ising chang naina laknabagi pandamda uwa yanthatuna pamlo ubagi sinpham tawriba khunja singda pamlo amadi u yanthatuna yonduna senthok lambi oinaramba adugi mahuta atopa senthok lambida mai olaknaba haiduna Bishnupur Forest Division gi makhada Forest Division asina Green India Mission gi manung channa THONGJAOROK TUREL gi catchment area da leiriba khul singi yumthong gi mioi amamam yauna department asigi mioi singa kusamnaduna Joint Forest Management Committee semduna Forest Department gi senthang makada ok loiba yen loiba san loiba amasung sengum thabana chingbagi sinpham sing paikhat pasu haure. Sinpham sing asina mai paklaklabadi senthok lambi ningthina leiraktuna pamlogi sinphamdagi lapthok naraknabagi kanaraba khongthang amasu oirakli. THONGJAOROK TUREL gi catchment area manungda leiriba Parengba Khulen, Nungang, Nungsai Chirugi khunja sing amasung Forest Department gi mioi singa punna semliba Joint Forest Management Committee asina hana thakraba u pambi singbu yengsinba hangduna leiriba singi saruk singda anoba u chara sing thajinbibagi thabak sing ningthina paikhatli. Masina maru oina kanaba pirakadoriba asi THONGJAOROK TUREL asidani. THONGJAOROK TUREL asina phibam soksinkiba asigi chawraba maram ama oiriba asi turel asidagi nungleingoi kothokpa asisu amani. Turel asidagi nungleingoi kothorokpana isingdasu mosillibani. Turelgi khongnungda leijanamba nungjaoksing aduna kanna chentharakpa iselgi khongjelbu phaduna tapthahallibani. Aduga leingoi singna isingda yawrakpa amotpabusu chumthoktuna sengdokpiribani. THONGJAOROK TUREL asigi mapanda khundarba mioi kharagidi nung leingoi asina kanaba yamna pibiramlibani. Kumgi nong amuk lakpada singdagi chentharakpa nung leingoi singbu leptana kothokpiduna senthok lambi oikibana luthakiduna turelgi akoibada leiriba mana masing thariba labuk singdagi henjinna luthakibana mana masingda ising pibada khudong chadabasu thoklibani. Turel asina tampak lam yauraktuna khoijuman amasung kwak siphagi khunja singna lau singuda sizinaribani. Mamangai THONGJAOROK TUREL asida damna singba amata leitringai amasung turel asigi itinpham yauramdai khoijuman turel asina chening mafam ithai hongduna chelammi. Haujikti laingangna ningthina mafam chana itinpham yaunaba maril sembibadagi turel sina khulakta maning tamna mafam hongduna chelambadu tokre. THONGJAOROK TURELna khoijuman khulda mafam hongduna chelamba amasung kanaba pirambagi matangda khoijumandagi angom kesona akasbani Imphal gi ipau kangbuda asumna phongdorakle. Koina khangakpa chahi sidagi di tabunga khojumanga karaksida sarammaina chelamme sida chelamakanda masidage mu warpam maning si thega khojuman khulakta mu chele adugi matungdagi di madudage mu hongdoga khojuman maningdagina wa number 1 gi awang thangba leirak sida mu chelaga ingudam leirak targa pat adum tarame khungina kha thangbasida adagi matangkar mu chelamakanda wa number 1 gi sorok maya sida sigi maya isi khaina mu chelaga sinasu adum ingudam leirak si targa mu chele hariba singji foot manga to kalen pan hen luna halaga chen bani mana hongpa matamda koi wana wan ge awang tangbagi nakan da chelam bisi amu phalamme adaki koi ge khun maning kai wan number 1 ge maya isi khairaga lamdai bam ji phawraga ingudam lerak hari sa chalaga khun ge kha thangba je chen ge basina pa jawre masi sumana hongam dai matamda phajana phunbiramaga khojuman ga kosiba ge lonaba karakhida amu chele khojuman ga kosiba ge lonaba karakhi chelak padeti government na guide bank na guide bal tawga tholaga sinanga krabat ta bawche
चेले मसी होंगमदाय मतमदसु 1 number 1 की खुलकते चेलमेबा कइनोसे फुनबिरम अहिंग अमदा दुम फुले अंगकपने मसी मसो अदुगा सुमाइना लौफम जे थुगाई थुगाइना चेलमबसे माना थोलम्मी मतमदुदा लौसिंगी अमांगबदी यामना मांगखी यामना सुबाना तवी सरकारना सु जेंगथि येंगसेलाजु इचाउकी यामना गाउना मतमदु चेलमबनिना यामना वान तमी गाइड बैंक लाकपदगी गाइड बन लाकपदगी मधुगी कइनोसे खरा फरे अदुबु मरक्ता तुरेनसे बनजे कारप कांददी लौसिंग अमु एंसांग नापी मांगदबि नते यामना मांग जावी हौजु अदु हौजु चही खरा जिददी मतेक मथक्ता दाम साबगा गाइड बैंक सिना खरा जेंगसेलकपगा यादि फरे नोंजु नुंसागी मतम वामनि इसिंगी चाउ याम हंथगरे यान वाले अदुगा मोना हाना चेलमिबा मफम सिदा माना लैंगोय पोचे याम फबा लैंगोय इनिन खरा पिरमबसिना पोचे थाबददी यामना काने अदुगा हौजिक ओरिसिदा माना पिरमबगी कानाबसु लೈ अदुगा नोंजु नुंसागी अहोंबसिनदी मेन केनेग इसिंग थागत्रगदी अमुक हेना लैंगोय असाब लैंगोय हेना सागतना पोचे लोप ngamde aduna yarim ke koi phalaba men kenen isin tatna chang naina piragadi afamjige pothoktadi ara dum phajana puthokpa ngamne hena khale THONGJAOROK TUREL asina ngasidagi chahi kunthra nifurongi mamangdadi Manipurgi tanglaba nga sing sareng khabak ngaki jongno chingbasing marang kaina farami Aying-Ashagi Khalda Honglakpa Turel marudagi ising lakpa walakpa aduga Turel asida kusengwi dam masa sing lakpadagi nga sing adu tapna mangkibani hainasu khoiju mangi khunja singna phongdok pirai Amukasu THONGJAOROK TUREL asibu mangkidanaba marudagi isel ningthina laknabagi pandamda Turel asigi catchment area singdagi nungjau leingoina singba gari mapot loktoktuna karbar tawba kayabu Bishnupur Forest Division gi makhada Forest Department asigi thaumi singna asigumba asi tawdanaba ngak senaba singdagi nungjau loktokpadagi oirakpa yaba mangjabasi khunja singda khanganba amasung lona thupna gari da haptuna singdagi nungjau sing karbar gi puthor Singbo Haktengna Pabana Singba Togduna section Ngakli. Asida Sunatana Forest Department na Green India Mission gi manungchana Soil and Moisture Conservation Haiduna Hana Maru Koktok Pigraba Singi Mapam Singda Inil Lehenaba Singna ising subsanaba Kanglon Naina Nala Masa Togduna Nongi Sing Tunganaba Kumgi nong na maru koklaba singda tasilakpada subsin phajan binaba leitrabanina singi mathak thangba leibak lehaw singbu isiel nan leinang oina center kibadagi kalhounaba isiel gi mayokta sambal masa khaduna center rakliba isiel dugi khongjel taptahanba saithok anba tawduna singda ising subsin anba asina singba khusengwi thauram singi mafam singda paikhat pasu haukre amasung masigi kanabasu phangba haure asumna Forest Department na makhal makha kayagi thoksil thaurang sing leptana paikat lakpana kumja lising ani kulmdoi asida Forest Survey of India gi report matungina Bishnupur Forest Division amasung Central Forest na koliba mafam singda uwa hobgi sang asi square kilometer sino 0.9 gi sang hengalakle Maikei Amaromda Amuk Forest Department gi anoba thoksil thorang ama oina agroforestry practices haibadi singda agriculture gi posu thana usu adumak thaduna kanaba lauminabagi thorang asisu paikhatpa haurakli hariba thoksil thorang asigi maroiba pandamdi pamlau tawduna umang wamang koktoktuna mana masing thariba mafamduda usu thaba asini mafam sida thagadurba u makal sing asina nungsitta yauriba nitrogen singbo phajinduna subsinduna makoigi mara aduda tungsinduna thammi maram maduna u pambidugi akoibada leihaw selhali hariba pambising asigi manada toxic ki changsu watli aduga insang napi marakta cancel labasu compost leihaw adumak onjakhiba maramna pambising da kanaba oi hariba pambising asigi manungda khok yongchak amasung chigonglei angoba asina singbasing yauri hariba agroforestry practices asina hena kanaba khudong chaba phangani haibagi kanaba thawong warolsu agriculture na maru oiba sinpham oiriba mioi singdasu khanganba wakhal taminabagi khongjang changsinba haure Lemram Ching Maya da Laiba, Mongbung Hariba Mafam Asida Laiba, Sadar Chokte Asida Forest ki oiba using asiga agriculture gi oiba mana masing singa punna thaminaduna sangyeng badasu mai pakle
ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯤꯕ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯑꯁꯤꯁꯨ ꯐꯥꯖꯤꯟꯕ ꯉꯝꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯔꯒ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯄꯥꯝꯕꯤꯁꯤꯡ ꯍꯥꯏꯕꯗꯤ ꯀꯣꯕꯤ, ꯍꯪꯒꯥꯝ, ꯇꯤꯜꯍꯧꯅꯆꯤꯡꯕꯁꯤꯡ ꯊꯥꯃꯤꯟꯅꯔꯕꯗꯤ ꯎꯁꯤꯡ ꯑꯁꯤꯅ ꯆꯨꯞꯁꯤꯟꯗꯨꯅ ꯃꯔꯥꯗ ꯊꯝꯂꯤꯕ ꯅꯥꯏꯇ꯭ꯔꯣꯖꯦꯟꯁꯤꯡ ꯑꯗꯨ ꯄꯥꯝꯕꯤ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯂꯩꯍꯥꯎ ꯃꯆꯤꯟꯖꯥꯛ ꯑꯣꯏꯖꯈꯤꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯂꯩꯅꯨꯡꯗ ꯃꯔꯥ ꯆꯥꯎꯅ ꯂꯨꯅ ꯇꯥꯕ ꯏꯁꯤꯡ ꯆꯨꯞꯁꯤꯜꯂꯒ ꯊꯝꯕꯤꯗꯨꯅ ꯇꯨꯔꯦꯜꯒꯤ ꯃꯔꯨꯗ ꯏꯁꯤꯡ ꯄꯤꯔꯛꯄ ꯑꯃꯁꯨꯡ ꯃꯊꯛ ꯊꯪꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎꯕꯨꯁꯨ ꯐꯥꯖꯤꯟꯕꯤꯕ ꯑꯗꯨꯕꯨꯁꯨ ꯐꯪꯂꯒꯅꯤ ꯍꯥꯏꯕꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯃꯁꯨꯡ ꯐꯣꯔꯦꯁꯠ ꯑꯅꯤꯃꯛꯇ ꯀꯥꯟꯅꯕ ꯐꯪꯂꯒꯅꯤ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯀꯥꯟꯅꯕ ꯐꯪꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯁꯤ ꯆꯤꯡ ꯈꯛꯇꯗ ꯅꯠꯇꯅ ꯇꯝꯄꯥꯛꯇꯁꯨ ꯆꯠꯊꯕ ꯌꯥꯕ ꯊꯧꯑꯣꯡꯅꯤ ꯇꯝꯄꯥꯛꯀꯤ ꯂꯧ ꯎꯕ ꯃꯐꯝꯁꯤꯡꯗ ꯑꯦꯒ꯭ꯔꯣ ꯐꯣꯔꯦꯁꯇ꯭ꯔꯤ ꯑꯁꯤ ꯇꯧꯔꯕꯗꯤ ꯀꯥꯟꯅꯕ ꯌꯥꯝꯅ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯂꯧꯐꯝꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯊꯥꯔꯕꯗꯤ ꯂꯧ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏꯗꯒꯤ ꯀꯦꯜꯂꯛꯄ ꯃꯅꯥꯅ ꯂꯩꯍꯥꯎ ꯑꯣꯟꯈ꯭ꯔꯅꯤ ꯑꯣꯛꯁꯤꯖꯦꯟꯁꯨ ꯄꯨꯊꯣꯛꯄ ꯑꯆꯧꯕ ꯄꯥꯝꯕꯤ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯠꯇꯒꯤ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯅꯤꯡꯊꯤꯅ ꯐꯥꯖꯤꯟꯗꯨꯅ ꯃꯔꯨ ꯃꯔꯥꯗ ꯌꯣꯛꯇꯨꯅ ꯊꯝꯕꯗꯨꯅ ꯑꯀꯣꯏꯕꯒꯤ ꯄꯥꯝꯕꯤꯁꯤꯡꯗꯁꯨ ꯀꯥꯟꯅꯍꯜꯂꯤꯕꯅꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯨꯡꯗꯁꯨ ꯃꯍꯩ ꯃꯔꯣꯡ ꯑꯗꯨꯁꯨ ꯀꯥꯟꯅꯔꯒꯅꯤ ꯑꯗꯨꯒ ꯎꯁꯤꯡ ꯑꯗꯨꯒꯤ ꯑꯍꯦꯟꯕ ꯃꯁꯥ ꯃꯔꯦꯡꯅ ꯀꯛꯂꯒ ꯁꯤꯡ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯑꯦꯒ꯭ꯔꯣ ꯐꯣꯔꯦꯁꯇ꯭ꯔꯤ ꯑꯁꯤꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯉꯥꯛꯄꯗꯒꯤ ꯆꯥꯎꯅ ꯇꯦꯡꯕꯥꯡꯕꯇ ꯅꯠꯇꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯀꯥꯟꯅꯕ ꯄꯤꯕꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯎꯖꯥꯎ ꯃꯈꯣꯡꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗ ꯃꯅꯥ ꯃꯁꯤꯡ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯊꯥꯗꯣꯛꯄꯤꯔꯒ ꯃꯅꯥ ꯃꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯒꯗꯕ ꯎ ꯃꯈꯜꯁꯤꯡ ꯑꯁꯤ ꯊꯥꯕꯤꯗꯨꯅ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯕꯁꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗꯒꯤ ꯈꯔꯠꯇ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯅꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯨꯊꯣꯛꯂꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯏꯟꯕꯤꯕ ꯑꯗꯨꯒ ꯏꯁꯥ ꯏꯁꯥꯒꯤ ꯏꯊꯧꯗꯥꯡꯅꯤ ꯈꯟꯗꯨꯅ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯜꯕꯨ ꯌꯣꯛꯈꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯅ ꯄꯨꯊꯣꯛꯄ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯃꯅꯤꯄꯨꯔꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛꯇ ꯊꯣꯡꯖꯥꯎꯔꯣꯛ ꯇꯨꯔꯦꯜ ꯂꯣꯏꯖꯔꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯏꯕꯤ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯇꯣꯝꯕꯤ ꯊꯧꯔꯝ ꯄꯨꯊꯣꯛꯄ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ ꯂꯤꯖꯈꯤꯕ ꯋꯥꯍꯦꯡꯕꯝ ꯔꯥꯖꯦꯁ